Image PAODAM yang tabiri basungbu yunam Anuradha Devi ne kono nokrum zare. Housing maroi ba PAODA Chief Minister ge housing ge tengbang lupalak ani take lupalak mangada hengale. Nimitare ni chatagada ba Green Manipur Cleanliness Drive Minister White Hemsana ngase hodokre. Mahengai Mukta Bharat Dharna ge sarukama oina khaksinga so wakan bipun chithakre. Doinana Aikuna sanction tawraga lan lepadaba orabadi soidana tawgani hana Germany ge Ambassador Walter J. Winden apondokre. Hausa Pausano ne pizari. Chief Minister N. Birena Haikre English ngani tarani pandagi January ge tangkunma thoida haudokiba Chief Minister ge haksangi tengbang CMHT lupalak ani pawa piramba adu anobalenga kasina lupalak mangada hengale. Status ida leriba economically sotana leriba imungsingda yamdrabada miyoi ama santhok lambi pinaba subdivision development monitoring mission thabak oina pangthoknaba subdivision and humpuni panda IAS MCS MFS singna monitor tawduna numit chamani ge action program chamage thabak horagani wafama singa che Chief Minister Bangloge complex ta Paumi sanga unabada Chief Minister na pondokibani Paumi sanga unaba aduda Education Minister Y. Kemsan, Works Minister K. Govindas amasung Agriculture Minister T.S. Biswajit amadi Chief Secretary Dr. Rajesh Kumar Saruyaki. Chief Minister na makatana haikibada English sangani taramari ki Manipur Paddy amadi Agriculture ki lamsing ngak senbagi ek asi janaragani ek asi semkiba matungda Lawu Singubagi Lamda Sangat Sagalibas Singh Magi Revenue District Singh Deputy Commissioner Sangayang Salagani. Amaramda Manipugi Housing Oriba Lambi Chiliba Asigi Yanglaka Chehi Yankagi Planta Ama Daudaba Yadabadi State Asdiki National Highway State Highway Inter-Village Road Sing Pagtok Lagani. Hiramasiga Mari Lenana DC Singna Notice Tok Lagani Miam Namaru Ina Lambi Maya the Lady Basingna Mating Pangbi Haiki. Housing Oriba Impal Gilambi Sing Lera Kulakta Maihog Lang Pok Torapa Matamda Fire Brigade Changba Yanaba Kongtanga Silakotani Haiki. Subdivision Development Monitoring Mission Gitabag April Tha Sidagi Hauduna Imung Amada Santok Lambi Lazadabising Karamba Lady Yimlay Kaire Awad Apa Labising Go to Village Gisarukama Oina Lengake Monitoring Officer Singna Yang Sinduna Darkalibising Mating Pangani Haiki. Cabinet na ngasidagi na sahi at least 50 years paugi ekoi plan yenga kanda Manipur da lairiba state highways district highways including inter village road IVR yauna widening program ma loin paikalakane madu works minister na revenue DC office DC singkai ge kanar kana athuba matam na torokane aduna Manipur gi praja puna mangna lambi pakthor pochida mateng pangbiu Manipura Hokiba Pung Kunmarida Miyoi Tare COVID positive over Tinakre, Mi Sibadi Yaukide, Pungpa Masida, Miyoi, Jahunga Yankai COVID test of K, Maduda Miyoi Tare COVID positive Oikibana, Ngasige, COVID positive Oibagi Chang, Chada, Anidas makes you know the lake. State Sida COVID pandemic Sandaropadiking Asipa Wada Apunma Miyoi, Lakama, listen contractorate, Chamakuntaro, COVID positive Oikre, positive Oibasing Manunda, Miyoi, Lisangani, Chamakuna like Hidre. Ngasi Miyoi Ohum. COVID naba paduna disaster ki masi tharaga COVID naba phakibagi masing lak ama lesang kuntra mari jamapan humhuma to sukre stesigi naba phabagi changna sada mar padara nipan dasmik mani anini aduga active case ta miyoi nipumale Bharat Sarkar ge source सर्वेक्षण गे मकादा निमित तरेनी चथगदबा ग्रीन मणिपुर क्लीनलीनेस ड्राइव ngasi mahot minister Y Kemsana thanganda bazagi dharmasala da hodokre cleanliness drive siga mari lainana minister na hai bharat ke prime minister na smart city oinanaba lauthokiba pandamge manung channa thabakse paikhatpani manipur asida leiriba departments and coordination leitabage mawongda thawong kaya Chatharibasi
pau phauduknatuna sangbat sagatpada thinthadana streamline taunanaba honaragani haina phongdorakle minister na makatana high Imphal city lunana thamba haibasi lengak khaktage amadi municipality khaktage daitanate mipum khudimakini city asi lunana thamnanaba miyamna daita lobiu mari oina thangan wazada dukan tawbiri basangnasu amot pasing chakhaidanaba khawda hapiduna mafam sana thambinaba appeal tawrakle Education Minister Y. Kemsana hayengdage amadi lakliba thasage tang taretage haugadariba exam sida Mary Shingna Englishna comfortable oina exam thaduna mai pakpa oina ba appeal tawbagaloina yapamakol pedagli Makatana Education Minister na hai malangi oina COVID-19 ge Laichana chahi ani asi education ke lamda asoba setting pikhi amade Bharat pumbagi oina promotion te pikraba matungda ahanba oina pangthokadaba exam sida mahiroi sing mama mapa amade oza oibasingna exam sigi schedule kahen dabagi damak thakapa phongdarakle amade board exam amade council na chu tamkhriba syllabus ke wangmuda question hanglak loi habage thajabalai haina phongdorakhi Malayamda COVID-19 pandemic sina education sida achoba setting pigi benena sei ani si promotion bar kumbagi promotion sin ragasu hadak laiba tang manga dege hugudoriba bri tang tare dege hugudoriba metric yamadi 12 big classing examination si sei ani gi batung ahan bani masida satra ki community singna oja singna mari parents singna sagi matto ina lepi dana examination schedule si yabi ki bagi dam kai thakapa kongruk sari BJP lengak lakpadagi India ke mafam ponbada nongmada changraba yadaba poche ke mamal asi lepalaitana hengalakpage mayokta chathanariba mangai mukta bharat dharna ke saruka ama oina ngase district block congress committee kaksing dbcc kaksing amade block committee kaksing bcc kaksing na sinduna bcc kaksing ge office mamanda wakame pangthokre ngasi pangthokiba khongjang aduga mari lainana handak pangthokiba assembly mikhalda kaksang assembly constituency ge inc ge mirepo ikiba ksh kennedy na pondokibada Bharat pumbada BJP ke lengak lakpadage lepalaitana poche ke mamant hengalakliba asigi mayokta All India Congress Committee ki India pumba sing thungna pangthokliba asigi manung channa ngasi kaksang dasu pangthok sabani ana laingda khwaidagi maru oidiba hidalang thaki maman hengalakpa petrol products sing mamant hengalakpana nongmada changtraba yadaba polam sing mamant hengalakpa asi Bharat praja pumba hingna hatpaga chapmanarabane masagi mayukta aikoi pumba lepmina se haina miyam gi puning singsilakhi KSIS Kennedy na makataraduna hai handakta thaphatriba lenga kasina central lenga ki yathang induna pochai singe mamant hengat halli masi congress na MLA manga khakta kazarabasu miyang gi damak chapchana leptana mayona gane haina sokongdoki wakan bi pamba aduda down BJP government down Narendra Modi Congress na yapre haiba kholau punlawminaki ngasigi wakan mi pampa duda hana kaksa municipal council ge councillor Oiramba Singh BCC kaksing ge thongmi sang susaluyaki hingna hatpa dumba BJP gi lenga asibo koina yaningda phungtuna koi asumba dharna asi barak mafam simatuna pangdok jabani ora ngasigi asigulaba koina pangdok jariba sigi maramdi ngasi praja singna koi punna gyan taminaraga akoi manipur sidasu akoi ngarang tangari akoi numi tarani turi sarkar sida akoi hojik lai poki mamal singna sida akoina congress party na koi yamna kajadraga so koi kajari ba koi manga sidagi koi tawya ba koi assembly gi manung madi mapalda koi praja singi hak ki damakta koi onaba lepsaro ebo famdu adubu koi amuhan na koi sagutpa oina pungin thok koi ngasi dana siso koi Manipur ki praja miyam gi dam khanjaraga koi smaina pangdok chabni ana aina lalam pathoklabadi miyamna piningba sairak pibada isana yazagani matik saba pramant puthok pibagi mahutta imung manungda tawhaidaba thabak chatharapa asemakti pende haina kaksang turenta wama 1/5 dagi yangkom sarachandrana ngasai Manipur Press Club ta pangthopa pawisanga unabada pangdokre mana hai PGT Enterprises da investor oidiba kayana aigi yumda laktuna akai atoi thohanba
mibu hatke haibage matagom thoningdaba kaya chatharakiba adu yamna pende masi tawbiganu aduga aingonda miyamna tongan tongan ba chas kaya pisinduna miyamda lana uhanaba hunabiriba ase tokpiu hairiba enterprises asiga aiga karigamba hiram amatada mari lenede PAODAM enterprises ki mapu oiriba KSS manglem jaw singana aigi ichanupi lawi haiduna haujek mafam khangdana leiriba mahapu puthok kadabane hairiba asi impham yaudabani achumba asengba ama purangnaba investor singnasu punna phaminaduna honaminase hainasu mahangna phongdokhi ai Iran leire hen khandu targati karamba platform da khanaba yaw phom da ai pamjai thokpiau investor sing ai ka da leiri ba nungsi jarma ai ki selnaw investor sing thokpirotuna ai asengbodo khangbayu matik saba praman asengba praman do ai lali haibase mayam upiba ngamaba ai sana yana Iran khuding ai lawsuki aduga aduma evidence tu puthokpagi mahutta ai ngona tongan ba halage imungsi wood tumhanbada wood wala lage haibagi adugumba phibam da sangsilakpase tasengna miyobagi nation nate habse ai tasengna media gi thokda thamjari Autonomous District Council Sandina Solid Waste Vehicle Ama More Town Committee da Kusinabagi Tharamba Mangase More the Leba Autonomous District Council Channinge Gas House the Pangtokre Hariba Solid Waste Vehicle Adu ADC Chandinge Caretaker Chairman D Ringo Lamkangna Kusinaki Tharamadu da MK Kofam ex ADC member Srimati T Cecilia Hawkib ex ADC member amadi More the Leba Tunganba CHO gi leader sing amadi KKL KSO gi luching basing saruyaki Gari asubu More Town Committee da Kusanap Kibagidamak More gi luching basing na Autonomous District Council Chandingi official sabu thaga phongdoki Diringo Lamkang na phongdoki bada ngasi council asina piriba gari asi 30 State of Finance 2021-22 ge sandhang makhada ADC Sandina More Chanten amadi Chakpi Karong Singda gari amamam kusinabage tharam ase pangthokibani masida More ge community leader singna hariba gari sing asibu isamakine khanbiduna seksina sizinabiyo haina phongdoki Rolo Media in Organic Farming Haiba Timda Kelen Toksom Trust na Sinduna Chatharapa 2 days media workshop Masiswar Sampo District ke Manungda Leiba Kausabong ka Amadi Bonglon ge Mapamda Thariba Panipal ki home farm da Chatuna Lawi Singa Haltengana Unaduna Organic Farming ge Matangda Kana Nainaduna Loishin Kre Haidiba Mapampa Aduda Organic ki home Puthongna ba Honariba Lawi Singa Hagthengnana Paumisanga Unaduna Makoina Thengnariba Kayagi Matanga Kananainaki Paumisanga Unaba Aduda Lomi Amana Hai Mapamasida Lomi Kaya Amana Marondom Kihongi Poto Putotuna Hingnabagi Tabak Sataduna Lakli Adubo Manipur Organic Mission Agency Momana Lomi Singda Organic Eva Potok Putongnabagi Matanga Lomi Singda Mateng Kaya Panglak Padagi Potok Sing Yonaba Honabada Awaba Kaya Lairamba Adudi Karamakai Fare Adubu Lambigi Pibam Pataba Putokusent Taubada Awaba Amadi Mayong Nariba Loinana Mapama Asida Cold Storage Laitabana Potok Sink Patuna Mangbagi Awabadi Adumak Tengnari Masina Lomisinda Awaba Amadi Oiri Mangna Hai Hokibasahida Charana Kihom metric ton lisang tara Manipur ke Mapanda Thadopangam ki Haidiba asi organic certification yaurabadi Lomisingda Hena Kanaba Oigani Adubo Housing Powge Oinadi organic certificate Magde Pangdri Adubo Masi Gidamak Lomisingna Marilainaba document singdi Thakre Haina Pondoki Lomisingamadi Pongisingna Mapampa Aduda Chathariba Kihonge Pamde Chatuna Yangsinki Hariba workshop asi Momagi Ming Makada Chathabani Hairi Midday Meal Workers Union Manipur President Wang Indrani Devina Hai COVID License Marambo Oiraga Skunsingda Sak Thongba Leplodaba Kuksing Madauda Amo Hanjanan Biu Pitokana Ladiba Honorarium Pitopiu Ngase Manipur Press Club the Pangthopa Paugi Mifama Mada Wang Indrani na Hai Hauzike Anobalengak Asina Kuksing Bonung Sibiu
haukiba chahi lisingani kungi September thage honorarium pekibadagi hauzik chaliba chahi lisingani kunito ge April tha yoraba phawbada honorarium pibidana lagai scheme masi central sponsor scheme oibanina masigi lakpham thopa sempham de adum leptana thadare e koksingna school singda angang singi chak thongjage habada covid namaram oraga lairik tamkidabana chak thongba phangkide maram asina hauziki lengana koksingbu nungsibiduna chak thongba phanganbiu amadi pithoktana lairiba sel pithokbiu karigumba honorarium pithoktrabadi pitriba phawba chak thongba lepinaba union ke maikaidagi wai intrane na phangdoragbe akoi covid ki lena se handale school ka ka da bene government order thoe anoba sarkar lakpasi loinana order thogo matam se koina honorarium pidre bawba kung chingje sak thongba le piu haidana koi haije loinana john singh head state singh head master singh da koi haije akoi bu nungsibiu noiju nupini akoi ju nupini aduga manipur gi anoba sarkar sina nupibu yamna chakotpa thakda miyeng biraga pukna hanibi kari koi warona ngasi chak thongba lepa haina koi madumyata media da phongdok jabani Gambir Shopping Arcade BT Road Impal gida Leiba Community Radio Station ma oriba Radio Nongin 19.8 megahertz ke ahanba foundation dege tharam pangthokre Jawaharlal Nehru Dance Academy Impal ge auditorium hall da pangthokiba tharamduda Okram Surjakumar Singh Honorable MLA Khangabo Assembly Constituency na athoiba meeting Dr. Marangthem Narasingh former Minister Art and Culture na Tharamapu amadi Thangjamba Arun Kumar Singh Honorable MLA Wangkai Assembly Constituency Prukambam Bilas Director Jawaharlal Nehru Dance Academy Imphal Nahakpam Babulent Maitei Founder Principal Slobland Public School Khongjom Rajkumar Nongdren Komba Maite social worker and entrepreneur amadi Dr. Muhammad Rahijuddin Sheikh Principal Lilong Haurabi College na Jingbana akhanaba mitung sing oina saruyake ayuki pung taramathui dagi hauduna numidangi pung mapan pawa tonga ba thorum singda sandogliba community FM radio channel ni thorum singi manungda nongingi atia nongingi tomtin panbayai Tharanga mari lainana radio nongengi staff singda achamba kudo port sing pituna puning thogat paga loinana miyamgi apamba loinana nuaina bagi damak matam ge program sing tawina basu wangang loising haike panbayai Ministry of Information and Broadcasting na lit radio sing khangat pada radio nongin na tarit suba mafam kanduna awang nongpokta leiriba FM radio singki makoktongba mapam kanduna leiri English singani tarani pange September ge tang tarani panda Manipuri Chief Minister and Biren Singana Imphal City helicopter service haudokraba matung jiribamge Harinagar da leiba helipad asi Manipur Police Housing Corporation Limited MPHCL ge makhada amadi Manipur lenga ke numate Germany makhada paikhatpa chapatharang ge manung channa haujak jiribang ge helipad sangar chakar pagi thabak kana suba hauri MPHCL ge special contractor and the Pamina Mamang tha February dagi jiribang ge Harinagar ge helipad asage passenger terminal watch tower security light pump hangar helicopter pump septic tank amadi fencing wall na chingba sangat sagatpagi thabak tawri housing ground ki thabak ayamba thabak loisilakle adubo fencing wall ki thabak di demarcation ge thabak watpana thabak tawba ngamdana leidi haina thajaba yaba pauge likhunda amana hairi Amaram the Jiribam the North East State Singa helicopter service Thambio Amadi Jiribange helipad Lepam Pauda Ladyba Lambi Sinka Asi Atapa Matamda Samjambio Haiba Wapam Kya Mike the Pondoragli Masagi Matanda Kasar Bontarapur Deke Lakpa Dr. Haurongbam Rajmani Singana Asumna Hai Mamang the Leramba Jiribange helipege Pivanga Hauseke Pivanga Yamna Kenana Leiba Ubasi Yamna Nungai Hausek Masibo upgrade Taunaba Haiduna Tabakana Suba Asida Hausek Paliba BJP Lengapo Takache Haike
Imphal to Jiribam numit ke pairiba asi masam khara hengatpiu Jiribam dagi helipad tariba Jiribam gi lambi asi patre athuba matamda sembiu loinana Jiribam dagi Meghalaya Guwahati Tripura amadi Nagaland phawba helicopter service tambiu haina phundoke New Delhi da leriba Germany ambassador Walter J Linden haikibada Europe ke lebak singna Russia gi thau amasung koilada mapan tangle haibada aranba leite Putin na yumthang na lebak amada hekta landara katra haiba sukhangde Russia dage thau lebagi chang yam hanthare jai asige loisalapadadi makoina thau gi mapan tangdana bahonari aikoina sanction tawraga land lepkadaba oirabadi shoidena tawgani land lepda India na watemba ngamgadra haina hangba wahange pakumoina mahana haikibada lebang mayam pa amana honakre adubo problem di putini mahana land lemneng drabadi kanana sumabo thingba ngamloi Russian president asebo babtan mangamlabadi madubutaram na ogli Rajasthan ge Karauli da pangthok leba laishon ge oiba khongsat amada nungna thazan khibage thokdoka mari lainana miyoi ni futaro police na phazan kre Bharatpur range ke Inspector General of Police Prasanna Kumar Khameshran haikibada Karauli ki Manta Bazar ki Phutakot area de chatake ba kongsat aduda nungna thazalakhe ba mari lenana miyuni futaruk phaki miyoi tare khakti wahung pahongi dama detain tawki thodok aduda mara laidaba miyoi tarahum doge mathakta police station Karauli da case register tawkre Curfew order thugai bagi miyoi control doidan phazan ki aduga tarena wahung pahongi detain tawki Chaka ani pan bagari amasung chaka mari pan bagari punna kunma thoisu police na phazan ki IG Khamesrana makatana haikibada makataba pamdaba thokdok thoktana ba police na mafamadu ngak seli police force na flag march satki court of criminal procedure CRPC ke sanction chamaga nifumari Karauli district ta thamkre hairi Hauzik arobada maroiba pau amana pizari Chief Minister ge haksangi tengbang lupalak ani take lupalak mangara hengale Nimitareni Chattakadaba Green Manipur Cleanliness Drive Minister White Hemsana ngase hodokre Mahengai Mukta Bharat Dharna ge sarukama oina haksingda so wakan bipun chithakre Renana Aikoina sanction tawraga lan lepadaba orabadi soidana tawani hana Germany ge Ambassador Walter J Linden apondokre Image PAODAM ngasigi de matang asida loijare meng tabiri bisang ba makahana khumjare